Yausang kumay numit manganidagi henna pangthoktanaba amadi ka henna haraw kumay tawdanaba Samuraw Naurem apunba Mayrapay Bilupki maikaydagi apil tawrakli. Samuraw Mamang Laikay Community Hall da mifam pangthoklaba matungda Mayrapay Bilup asigi secretary Oinam Chawba Chanuna Fongdorakibada lamdam asida thokliba irangna aduki matik fibam chadana leiba amadi hauzik mahairoising class 10 amadi class 12 ki exam manung oibana maramoiraga Yausang kumayda ka henba thabak tawdanaba apil tawrakli. Thabal chongba asi numit manganidagi hendaba ahenba fizang khanduna paisa changhanbagi thabak tawdanaba wafam thamlakli amadi mama mapa oibasingnasu macha singbu abir tainaba ising chainaba petrogari kaphanbagi mahuta yausang sports ta thawai changhanduna angang singbu achumba lambida puraknaba hotnaminasi haiba wafamsu thamlakli. Samrong Naurem apunba Mayrapay Bigi maikaydagi Samrong Mamang Laikaygi community honda pangthokliba mifamgi matungina huji March ki tang ahumda lagiba yaksang kumai asi harau kumai pangthok bidanabagi damukta sanaluki maikaydagi miyangi mafamda apin tawjari maramdi aikoi leiba asi 2023 gi megi ahumda thokliba kangluki oiba leibaki asuk yamna kallaba lampham asida economic fibam asi asuki matik down chathare huji maktasu mahiroi sing haibadi metric amasung TUEP exam leibana maram moiraga harau kumhaida mai changjin bidanaba masiga loinana yaksang numi mangani asida khatamak haban chongba harau kumhai pangthokpiu numi mangani sidagi hena pangthoklakpa taragadi maduda tholakpa afafata daida khudingma masana bidagadabani masiga kumhaida thawai yaubibagi mahutta lekai da club amasung Mayrapay Bigi kusamnaraga pangthokliba yaksang sport asida sport tawena thawai yaksin binaba Pagi sanaluki maikaydagi su apin tawjari masiga loinana haban chongba matamda arembada paisa sananabagi damakta akhoi fizang khanba asisu tawbidanabagi damakta media gi thongda ningsingjari